nungsiba ichilinausing ngasidi kai punna Hajrat Moulana Ilyas Saheb Kandalwi-gi Punsi Wari khangminnasi. Hajrat Moulana Muhammad Ilyas Kandalwi lising amaga chawphum sumna ahum Hijri lising amaga chanipan marfuga mangada Kandala Muzaffarnagar UP da pokhi. Asengba mingna Akhtar Ilyas kawi. Apokpagi mamingna Moulana Ismail Saheb. Aduga apokpigina Safia kawi. Suron Zarod Makoi Siddiq Khandandagi haurakpani amasung ilma amasung dindari surondagi sagonaduna lakhi. Mahaki maben Maulana Muzaffar Hussain Sahib ki machanupi ummi bina angang weringi matam adumaktada mahakpu uraga haiki. Akhtar Aidin hangonda Sahaba-gi mami uwa fangi. Moulana Ilyas Saheb ta ngallingaydagi haunaw Sahaba-bu nungsiba amadi dingidamakta wazabagi mami ama adumak taramme. Madubu uraga Saykul Hind Moulana Mahmud Hassan Saheb nasu hairamme. Madudi Maulwi Ilyas bu ubaga aidi Sahaba nungsingi. Mahaki lenga amasung mahaki sathi Rasool Islam Kandalwino. Hai madudi aikoina maktabta tamlingaydo nongwadi mahak chay paidurun lakli aduga hai. Lak o miya Rasool Islam nama sondabasing mathakta jihad tawrasi. Yumpham oiba mahi. Quran Majid Kandalada tamba hawki amasung mahaki apokpigi manakta leyduna hibs tawki. Ahubagi oiba lairik sing mahaki apokpa amasung Moulana Ibrahim Kandalwi-dagi tamlaba matungdo. Mayamba Moulana Yahya Sahebna mapada mahaki mahi tamba asi oifam thokpa adu oidre. Maramasina gangoda puningi habigi apaambada fongdoklammi. Amasung mapana ayaba supivirame. Asumna Hajrat Moulana Ilyas Saheb mahaki mayambaga loinanaw lising amaga chawphum taraga mari Hijri da gangoda lakhe. Aduga mayambadagi mahi tamba hawki. Hajrat Moulana Rashid Ahmad Gangohina laykidaba matam aduda mahaki sahi kun sure haibadi sahi tara Hajrat Gangohi-gi manakta layba fangja hawki. Hadis ki lairik sing mahaki mayamba Moulana Yahya Saheb tagi tamki. Hadis ki takmil Hajrat Gangohi-na laykidraba matungda Hajrat Saykul Hind Moulana Muhammad Hassan Saheb Deobandi rahmatullahi alayhi-gi darsta yawnabagidama Deoband lakhi. Aduga Bukhari amasung Tirmizi-gi sam'at tawki. Baid amasung ijazat Moulana Ilyas Sahebna hai madudi Hajrat Gangohi-gi manakta masak naiba ulama laklabadi kari gumada dars lepish. Aduga hojik nahaki dars makoigi manakta phamba aduga makoigi wafambu taba asini haina takpiram. Hajrat Moulana Gangohi angang amadi talbagi bait toramde. Tamba loiraba matung data madugi ayaba piramme. Adubu Moulana Ilyas Saheb ki apaambada amasung darkhast ki maramdagi bait tawki. Masi mahaki akhannaba gunsing adugi mahayni. Hajrat Gangohi-na laykidraba matungda Hajrat Saykul Hind Moulana Muhammad Hassan Saheb Deobandi-gi maswaradagi Hajrat Moulana Khalil Ahmad Saheb da bait tawki. Kandalada Shah Abdurrahim Saheb Raipuri Moulana Khalil Ahmad Saheb Saharanpuri amadi Moulana Ashraf Ali Thanwi Saheb punna layba matang amada namazgi matam oirakpada mahakpu imam oinawgidamakta kahallame. Makoigi sagaygi buzrug Maulwi Badrul Hassan Saheb na fagi tawduna hai. Gari na achaw ngakta adugi engine na macha ama palaba.
हजरत सिंह अदुगी मनुंगदगी अमर खुमलकी मस्जिदी इंजिन की शक्ति की मखा पोले ताकपी तंबीबगी थौदांग लिसिंग अमग चहुम कुनगा निपान हिजरीद मजाहिर उलुम सहरनपुर द उस्ताद ओइखी लोइरना दारुल उलुम दियोबंदगी मजलिस शुरा की मेंबर सु ओइखी निका हिजरी तराग तरेत अक्टोबर लिसिंग अमग चनिपान तराग निथोय जुमवा नुमित की असर नमाज मतुंग महकी मामल मौलाना रसूल हसन की मचानुपी के निकाह तौखी महकी मयाम मौलाना मोहम्मद साहेब ने निकाह सोनबिखी अमसुंग फमफम मदद मौलाना खलील अहमद साहेब सहरनपुरी शाह अब्दुर्रहीम साहेब रायपुरी अमसुंग मौलाना अशरफ अली थानवी अहुमक याउखी हजरत थानवी की ममिंग चटलब वाज फवाइद सोहबत थौरम मस्जिद कंदला की खोंगचत तौखिबने अहान बहस सवाल लिसिंग म चहुम कुंथ्रागो हुमदोय हिजरी द हजरत मौलाना खलील अहमद साहेब अमसुंग सैकुल हिंद मौलाना महमूद हासन गलोयना अहान बहस पांगथोखे बस्ती हजरत निजामुद्दीन द लैरखिबा अमसुंग तद्रेस हजरत मौलाना इलियास की मपाइबंग मौलाना इस्माइल साहेब बहादुर शाह की मंगाई मिर्जा इलाही बख्श की मचा सिंह ताकपी तंबीबगी थबक तौरम मस्जिद मचा लेरमी मदुगी ममांग मिर्जा इलाही बख्श साहेब की फमफम सु लेरमे मदु तिन्न खाई मर मस्जिदगी मस्जिद बंगला वाली मस्जिद हाइन खंगनरिबनी नोंग कनागुम मुसलमान अमा उरबदी महाक मस्जिद पुरकलगा जमआत नमाज सनमिन्नगे खल्लदुना मौलाना इस्माइल साहेब मी थीब थोकलगलम्मे मुसलमान खर उरम्मे मखोइद चन्नबा हाइरबा मतमदा थबक सुनबरा करी थबक फंगनी हाइन वाहंगलखी महांगल खुम्मी थबक अदुमक मफम असिदा फंगलबदी चटपगी करी दरकारनो मखोइन वाफम अदुबो यारम्मी अमसुंग हजरत मखोइबो मस्जिद पुरक्तुन नमाज तंबीरम्मे अमसुंग कुरान सलहलम्मे अदुगा नोंगमगी ओइबे खुत्सुमल अदुसु पिरम्मे मस्जिद बंगला वाली मस्जिद की मदरसा की युमफम ओइखी तुंग तारकपद मेवाती तलबा तराग माथोय तराग निथोयरोम लेंगदना अदुमक मदरसादा लैबा हुरखे मखोइगी चाना थंगनबगी थौरांग मिर्जा इलाही बख्श की युमदगी लाकलम्मे हिजरी कुंतरुक फेब्रुआरी लिसिंग चनिपान मौद्राग निपान मौलाना इस्माइल लैखिदे मौलाना की लीलाहियत अमसुंग पुक्सेल सिंगबा अदुगी मरमना मिपुम खुदिमंगना महाकपु नुंगसीजरमे जनाजा की नमाज मचाइबंग मौलाना यहियाना सोनखी मौलाना लैखिद्रब मतुंग मचानपा अहल मौलाना मोहम्मद न निजामुद्दीन बंगला वाली मस्जिद लैदुना दवद अमसुंग तालिम की थौदांग असि पांगथोकपा हुरखे मौलाना इलियास साहेब की मयाम्बा अनी मौलाना यहिया अमसुंग मौलाना मोहम्मद मथंग सिटना लिसिंग अमग चहुम कुंथ्रागा मरी अमसुंग लिसिंग अमग चहुम कुंथ्रागा तरुक हिजरी द लैखिदे मसिगी मतुंग अपोक्पी ममासु लैखिदे मौलाना इलियास निजामुद्दीन द लाखिबा मयाम्बा मौलाना मोहम्मद न लैखिद्रब मतुंग मियाम मफम असिदा लैनबा अमसुंग अपोक्पा मपा अमसुंग मयाम्बगी हांगदुना लैहौरिबा मफम मदु मेनसिनबा कन्ना हाइजखी असुमना हजरत मौलाना खलील अहमद साहेब की मनाक्ता लाक्तुना फिवम खुदिमक ताहंदुना मशवरा तौजखी अमसुंग हजरत नसु निजामुद्दीन द लैबगी अयाबा पिबिखी निजामुद्दीन महांगना लाक्पा मतम अदुदा मी ताबा मफम ओइद्रे खा माइकैरोम द खुंदारिबा दरगाहगी मियोइसिंग अदु नत्तना मस्जिद की अकोइबा अदुसु जंगल ngakta ओइरमे बंगला वाली मस्जिद की मदरसादगी हौख्रबा तालिब इल्म हाजी अब्दुर्रहमान नौ मुस्लिम न होनजदुना दिल्ली की मियोइ खरदा का खरा साहनखी मौलाना न हलकपद तालिम न मरूनी मदरसा की संग न पक्का की
oirakpadagi talim kacha oikhre haina yamna saurame Haji Sahib te itatatna haibirami din gi thabakti paisa na chatnade karigumba din gi thabak paisa na chatnaba oiramlabadi Huzur sallallahu alaihi wasallam na lanthum kaya ama fanglamgadabani Mewata Islam amadi talim gi thabak haurakhiba Matamadu mewati singi phibam yamna fatlamde Dinbo adukki matek khanglamde madudi paktaknana murtad onba Islam thadokpa yabge thak aduda leirame Hazrat Han hanbada mafam asida maktab sing linkhatkhi Maulana na mewati sing dahai nakhoi angang sing piyu Ustad singi talab naina purakani Kari gumbadadi numit amada maktab kaya sulinkhatli Asumna matam khargi matung mewat maktab kaya linkhatkhi Maulana na dingi khidamad asi miyam apunbagini khallaga haudokhide Masamakki thabakni khallaga haudokhi Maramasina mewat tawriba dingi thabak singda Ahanba maktada Paron purongi sampati dagi lakpa chaga amasung hadya oina lakpa masagi lanthum khars tawkhi Aduga makha tabada miyamgi mateng kabul tawkhi Maikai thungna sandoklaba khangda haitaba amasung bedini gi phibam adugi maichak amasung khoirangba amal Maulana da fawramme Punsi gi hiram amakhang nattaba hiram khudingmak chungthokningbagi amadi Dingi thabak amakhak nattaba thabak kaya ama tawningbagi apaamba leirame Micham singi punsida paktaknana din laktriba fawba awonba karisu purakpa ngamloi haiba asi Maulana gi wakhalda chetna fawramme Hazgi khongchat amasung thabakki mayonna olakpa Sawal lising amaga chahum nifuga mari hijrida ani suba hazgi damakta Maulana Khalil Ahmad Sahib kaloina khongsan ki Madina da laibigi matam loiraktuna laknaba thawang torpada Maulana bu makhoina yamna langtaknaba amasung awabagi fibam da leiramba thengakhi Madina dagi hanba mahakna khak pamlamde Langminnaba singna fibam adu Maulana Khalil Ahmad Sahib ta paudamba matamdasu Maulana gi mawung adu uraga mahak ngonda chatnaba namganu mahak phibam amada leiri haina paukhum pirakhi Moulana Ilyas Sahab na hai madudi Madina munawwarada leiringai matam adudo Allah gi maikaidagi thabak asi tawnabagi ilham tawbirakhi haibadi khanghanbirakhi amasung nahangondagi aina thabak lawgani takpirakhi Itik chajadaba aina karibu tawba ngamgani haina wakhal waraklabada kanaguma buzruk amada madubu paudamdun tahanbada Karigi wakhal wasillibano nahangna thabak tawgani di haidedana nahangondagi oina aina thabak lawgani haibani thabak lawgadariba aduna thabak adu adum lawgani haina thambirakhi Wafam asidagi leitajaki amasung harmainda tha manga leiramlagal taragumdoi review sani lising machom nifu manga hijri da kandala da halakhi Khongchat asigi matungda Maulana na gas tawba hawki amasung leptana hotnabadagi mewata paksan matam amadana gast matam amadana istima aduga matam amadana talim tawbagi nizam ama chatnaba hawki Din amasung ilmagi markas singa mari leinaba miyoi singbu mewatki istima singdu barton tawrami amasung matam sangna mawung asida thabak chathaki Lising machahum yankhai mathoi hijri da Maulana ihtisamul hasan galoina ahum subhaz amuk tawba chalame Khongchat asida ayamba matam haram da leli Tablikki oiba Wafamsing fammi amasung wari watai sanai Haz asidagi Maulana na thabak amadi thabak asigi niti niyamga mari leinaba lamjing amasung yakin adu pudun lakhi amasung thabakki khongjal yangsilakhi
Moulanaagi matta ahaanbada miyamgi punsida asengba iman dingi apaamba amasung akhiratkidamakta dunyada masagi thawai hakchang amasung lanthumgi amangba mayeng tababu penthokpa ngambagi ihul adu poklaklabadi din masa pumbada chatningba ihul su masa mathantana poklakani amasung ahan akon asigi matung inna hotnaba asina thabak asigi achumba pathapni haina lawramme asumna thabak asi tawrakpana masjid leiramdaba mafamsingda masjid leiba hawrakle maktab amasung madrasa kaya linkhallagle hafiz amasung alimsingi chawraba masing ama leirakle gairesingi niti niyambu pamlaktre Islamgi fizet chakchagi mamal thamoisingda fawrakle hairuba naidana miyoi kaya koi khaglakle luhong khongdongbada sirka amasung onaba chatnabising mutsilakle fattaba amasung lamchat kaiba thabaksingi chang hanadagi yamna hantharakle Lisingamaga chahum yankaiga taruk hijrida hazgidamak amuk khongsalamne Mahaka Moulana Ihtisamul Haq Sahib Moulana Yusuf Sahib amasung Moulana Inamul Hasan Sahib na chingwa miyoising loinaki Maka muazamada leiba matamda ayuk amadi numidang wairamda tablikkidamakta chatlammi aduga ngamliba makhai tonganba miyoising unaduna tablikki thabak asigidamak tayar oihallamme jalsasu tawramme Moulana Ilyas Sahib na mahaka lakminnaribisingda umra amadi atay ibadat singdagi tablikki thabakna hena tawnaba akanba wafam thamlamme Kuntaret safarda madinada yoraki amasung madudasu tablikki thabak tawba hawki hazdagi halaglaba matungdadi barkat chelaba thabak asida Moulana na mahaki leizaba potsak khudimuk thadaki Mewatigi Jamaat Singh tongan sahara madi state sing da thaba hawki Luina na Hindustan gi madrasa singi talba amasung ulmana mahaki manakta laklaga amasung pautak lawraga magi mafam sing da thabak asi hawdokki Wafat oikiba lagnadaba dawat amasung madugi damakta awaba kaya khangduna hotnaba mayam aduna mahakpu anabu oihanki langtaknabana mahaki tongi saruk amu oiki pangthabasu hawrakki adubu gyan tarakpadasu dingidamakta langtaknaba adumaki mami tarame matang amada pung anirom pangthaduna laiki adubu mit hek pangkhallakpaga wahaising se hairagi achumba haiba asidi pumnamaki mathak thonggadabani amasung masigi mathakta kanasu leigadaba natte amasung ahumlak haibirami ulmana thabak asibu lamjingbi hawraba aduga ai sikhrabadi kayada fagani punsigi aroiba numidang July 1994 da machaibngo Moulana Yusuf Sahib pu kaurammi aduga hairamme Yusuf lak o una hawro aidi chatlani asumno fajrgi azangi mamangda intikal oike Namaz janaza Sheikhul Hadis Hajrat Moulana Zakariya Sahib na sonbiki